halakpagi lambidani Kukan pangan ba imungi machani haina bodyguard sangu loina duna chatpi banatte Thamoina chambana masasu icham thoi Chindi phabanina manakta mi amatta leitrasu mathanda wari sajabada mi amatta loina drasu akaiba leite loingam Gari ne taurisina moli hek thauradana anaba pubu oiradi hospital yoba nangdadana sibu sini ne Ipa suran thabaduna marolama hausipo angang masadona early to home tawleire London dai pai thorak pa chonga la ba doi marak ta chu changam ge tawni thingu lamjan ya go dong ba gari sina hek matam halida Isau ilang na kangla pa lom da meeting du hek thamlei adu uraga ne hi ne isau lang khalei nga kha me am sina swai da pier sem da na lei se phangjada ba idi mit na re he phang de su ikai gum to moina kena bo uraga khoidau di saugat hairuraga phangda ba ta phong dar ni na tumin leibani Thabaka komjaringai dadi mai mitsna ado khara tanajaram madoi nupi du suma kok sak pra khangdine asuk fajaba saksida yaningdaba sadana muktana leithopang ammi ba mai mamai do haipeti thaba jani ngana namidang wairam kangla pat ki khonglambi pareng da thariba phampham singduda phamliba mi singdu yingli nungshina ba nupa nupi ahal su walking tholak pa yauri yingna Ukiba sakta mama urak paduda gari do chaplepi Kaino hojiki nupi dubu ukragum tawida Mangda gari lepki baduda tungdagi hon khongai loingam su gyan taraduna nakanamda gari do pak tawsilli aduga family ba nupi dugi nak changsillai yingna nupi dugi masak laksillai loingam nawgi nakanda lepaga nangdi kaidori basida nawsu khonjel duda mamai haigalai kaplubagi ipom-pomle Loingam oiram baduda mamai du phatlei thoi Nauni khanglabada loingam di cham thorai Kaidoramino nangbo nimitsu tasile kana ngairamino sida Naw tapna imana beki birthday yaurabani dada aduda kaidorama thengdokre yum changbada ima hoina chairani Loingam di khangdabana nokninglei adubu nokte Thengena sida sum phamlairadi yumsu yororoi Lao, 18 biramage. Now di mapuni nushirei, adubo thokte. Chayai na chayradi. Is maram jada na pang chay bayabrane. Ado nang haide hairam banatra, birthday chatkanina. Aduga kay kiriba. Lao, 10 biramage. Nang nasida sumlay to adine, yum de na pakalani. Noy chayai do ay haige. Nada, yarani, ay sum chatkrage. Loingam khon kantak na. Hey, angang chay lakani. Thengak posida lamhen mitof oina khande ko ichanu pi phubadawna dam fudarakani loingam gi cham awaduda nawdu tapna noglei aduga hagotlaga loingam gi tung illei amadu su machangum harau wari saduna puduna lakle somde yai so thengzilakla paw nawna halaktabaduda matha sari phone su op leibana upai leiramde Mamaga tombiga so tombigi mamanabi amagi luhongba chatkibani mathanda to phom khangda sumang dhangatnada chatlagalei tanjadu da gate da gari khambagi makhol tabada langtaknana gate lomde yinglei loingam da mang tharaga nawna tabli changlak obada sordo haipet hondoi loingam nokmi yaisubu yinglaga kaino adukmunna yingiduna hero yarokte ko yaisu noklaga adugi nateda Thengzilak na pau halak tabaduda mathakra saruri Now do onsilaga Now kranga na halak bayadro nangbo phone so ople Thinkrani hairadi pau phorok bayadra che loinga marak thatlaga birthday tawri do ichanupi singne ai su ngak yawbirubani aduda naw su lak leiramba chabga thakpaga moi mayam langbada matamga khangjapote da selfie tawbada reels nambada phone off takrena ingondagine ko tongge haibane aduda ai su thabak chilinge pi hodre nang su pakhatlamene na aina thinbirage na thileini yai su loingam gi wahai du da thazare thamoi du yang lei loingam da la na khanbagi wa na tana manaw na theng halakpado nungsa thibani naw de hojik satumin na adumak leiri phare adudi ai su thokrage ko ngak phamko chaga thakise loingam noklaga yare ba fa be hero du na khangraga Saita lumba amuk man kidana aibu mu phubi ge harakani nangi wathi sidi ba
ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎ ꯊꯤꯟꯗꯣꯛꯑꯁꯤ ꯅꯇꯩ ꯅꯅꯥꯎꯒꯤ ꯀꯥꯏꯅꯔꯝꯗꯥꯏ ꯔꯣꯃꯥꯟꯁ ꯌꯦꯡꯉꯒꯅꯦ ꯑꯩꯁꯨ ꯕꯁꯟꯇ ꯃꯔꯨ ꯍꯨꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯏꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯌꯥꯔꯦꯕ ꯅꯪ ꯋꯥꯊꯤꯗꯣ ꯉꯥꯡꯒꯦ ꯍꯥꯏꯔꯒꯅꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯐꯖꯅ ꯊꯛꯑ ꯉꯥꯡꯉꯨ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯌꯥꯔꯦ ꯅꯣꯏ ꯗꯨꯅꯤꯌꯥꯒꯤ ꯃꯅꯥꯛꯇꯁꯨꯅꯦ ꯆꯪꯉꯨꯈꯤꯗꯣꯏꯅꯤ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯌꯥꯔꯦꯗ ꯊꯤꯟꯗꯣꯛꯇ꯭ꯔꯁꯨ ꯌꯨꯝ ꯁꯪꯍꯧꯔꯣ ꯏꯃꯥ ꯍꯣꯏꯁꯨ ꯂꯩꯇꯕ ꯃꯥꯜꯂꯦ ꯂꯨꯍꯣꯡꯕꯝ ꯆꯠꯈ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯣꯛꯈ꯭ꯔꯒꯦ ꯍꯣꯏ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯂꯩꯍꯧꯔꯣ ꯌꯥꯏꯁꯨ ꯍꯣꯏꯗꯨ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯂꯣꯏꯉꯝꯁꯨ ꯀꯥꯔꯒꯤ ꯁꯣꯗꯨ ꯎꯪꯂꯒ ꯊꯣꯔꯛꯏ ꯒꯦꯠꯇꯨ ꯍꯦꯛ ꯍꯥꯡꯒꯦ ꯇꯧꯕꯗꯒꯤ ꯃꯄꯥꯟꯗꯒꯤ ꯏꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯊꯣꯝꯖꯤꯜꯂꯤ ꯂꯣꯏꯉꯝ ꯁꯨꯛꯇꯨꯅ ꯃꯔꯥꯏꯕꯛ ꯅꯥꯜꯂꯒ ꯑꯌꯣ ꯁꯤꯔꯦ ꯂꯥꯏꯕꯛ ꯀꯥꯏꯔꯦ ꯑꯁ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ ꯂꯥꯏꯕꯛꯇ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨ ꯁꯠ ꯊꯥꯡꯊꯔ ꯌꯦꯡꯂꯛꯏ ꯃꯤꯠꯁꯅꯥꯅ ꯁꯥꯏꯀꯜ ꯑꯃꯗ ꯐꯝꯕꯣꯏ ꯂꯦꯞꯄꯣꯏ ꯇꯧꯔꯒ ꯃꯥꯕꯨ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯉꯛꯏ ꯃꯤꯠꯁꯅꯥꯁꯨ ꯂꯣꯏꯉꯝ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯁꯤꯗ ꯂꯣꯏꯉꯝ ꯁꯨꯛꯂꯒ ꯅꯪ ꯑꯣꯏꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯨꯒꯥꯏꯔꯤꯁꯦ ꯅꯪ ꯂꯩꯔꯝꯅꯤꯗꯤ ꯀꯅꯥꯅ ꯈꯪꯒꯦ ꯍꯨꯔꯥꯟꯕꯗꯧꯅ ꯁꯣꯠ ꯄꯦꯠ ꯂꯥꯎꯗꯈꯩ ꯂꯦꯞꯄꯝꯃꯗꯤ ꯇꯧ ꯇꯥꯕ ꯅꯁꯛꯇꯨꯒ ꯏꯕꯦꯝꯃ ꯅꯪ ꯅꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯟꯕꯅꯦ ꯈꯔ ꯄꯥꯝꯒꯨꯝ ꯇꯧꯕꯁꯤꯗ ꯀꯩꯝ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤꯀோ ꯏꯁ ꯅꯁꯛꯇꯨꯒ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯈꯣꯒꯤ ꯑꯅꯨꯡꯁꯥꯔ ꯃꯥꯟꯕ ꯅꯪꯅ ꯃꯤꯒ ꯁꯤꯗꯕ ꯁꯥꯔꯗꯅ ꯑꯅꯨꯡꯁꯥꯔ ꯃꯥꯟꯕꯁꯤꯗꯅꯤꯅꯦ ꯅꯨꯄꯤꯅ ꯄꯨꯗ꯭ꯔꯨꯞ ꯀꯦꯜꯂꯤꯁꯦ ꯑꯉꯥꯎꯕꯤ ꯅꯪꯗꯕꯨ ꯅꯀꯣꯛ ꯆꯥꯛꯄꯩ ꯈꯪꯗꯕꯅꯤ ꯌꯥꯔꯦ ꯑꯣꯔꯦ ꯀꯦꯜꯂꯤꯗꯣ ꯅꯁꯛꯇꯨꯗ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯄꯩꯁꯥ ꯀꯥꯕꯛ ꯄꯥꯏꯖꯕꯗꯨꯗꯅꯤ ꯅꯨꯄꯤꯅ ꯀꯦꯜꯂꯦ ꯒꯥꯏꯅ ꯅꯪꯗꯤ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯑꯣꯏꯔꯦ ꯂꯣꯏꯉꯝ ꯅꯣꯛꯃꯤ ꯀꯩꯅꯣ ꯖꯦꯂꯁꯤ ꯃꯅꯝ ꯅꯝꯃꯛꯏꯀꯣ ꯃꯤꯠꯁꯅꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯑꯅꯨꯡꯁꯥꯔ ꯅꯪꯉꯣꯟꯗꯗꯤ ꯀꯩꯗꯧꯕꯩ ꯖꯦꯂꯁꯤ ꯀꯥꯏꯗꯩ ꯖꯦꯂꯁꯤ ꯈꯪꯗꯦ ꯑꯩꯗꯤ ꯅꯝꯃꯦ ꯍꯥꯏꯁꯤꯅꯤꯀꯣ ꯃꯤꯠꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯐꯅꯕꯨ ꯄꯣꯛꯆꯔꯤꯅꯦ ꯁꯥꯏꯀꯜꯗꯨꯅꯦ ꯐꯅꯦꯛꯇꯨꯅꯦ ꯁꯥꯏꯀꯜ ꯑꯣꯠꯄꯗ ꯆꯀꯥꯗ ꯄꯜꯂꯒ ꯐꯅꯦꯛꯀ ꯅꯥꯟꯊꯍꯧꯔꯒ ꯏꯖꯠ ꯃꯥꯡꯉꯁꯨ ꯂꯧꯕꯤꯅꯕ ꯑꯩ ꯂꯩ ꯃꯥꯏꯟ ꯇꯧꯅꯨꯀꯣ ꯕꯦꯕꯤ ꯃꯤꯠꯁꯅꯥꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯆꯠꯊꯣꯏ ꯑꯁ꯭ꯋꯥꯏꯗ ꯅꯌꯨꯝꯗ ꯌꯥꯝ ꯊꯨ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯁꯥꯏꯀꯜꯁꯤꯅ ꯊꯣꯝꯗꯠꯂꯒ ꯅꯈꯣꯡꯂ ꯅꯈꯨꯠꯂꯝꯅ ꯆꯣꯏ ꯇꯦꯛꯑꯅꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯑꯁꯨꯛ ꯁꯥꯎꯕ ꯅꯨꯄꯤꯁꯤꯗꯤ ꯌꯥꯏꯁꯨꯒꯤ ꯃꯊꯪꯗ ꯅꯪ ꯃꯉꯥꯏꯔꯦꯍꯦ ꯑꯗꯣ ꯄꯥꯔꯊꯥꯗꯤ ꯃꯁꯛꯁꯨ ꯊꯤꯔꯤꯅꯤ ꯌꯥꯏꯁꯨꯅ ꯁꯥꯎꯔꯤꯗꯣ ꯁꯥꯎꯖꯁꯅꯨ ꯐꯔꯦꯕ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯥꯟ ꯁꯣꯞ ꯃꯥꯟꯕ ꯑꯃꯅ ꯍꯥꯏꯔꯤꯅꯤ ꯋꯥꯈꯜ ꯃꯆꯥ ꯑꯃꯨꯛ ꯈꯟꯕ ꯌꯥꯏꯀꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯂꯩꯔꯤ ꯂꯝꯕꯤꯁꯦ ꯊꯥꯗꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯂꯣꯏꯉꯝꯗꯤ ꯃꯋꯥ ꯂꯧꯕꯤꯗꯦ ꯏꯁꯩꯗꯨꯝ ꯁꯛꯆꯤꯜꯂꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤꯔ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤꯔ ꯅꯪꯕꯨ ꯍꯟꯇꯣꯛ ꯍꯥꯏꯕꯅꯤꯀꯣ ꯃꯤꯠꯁꯅꯥꯅ ꯁꯥꯎꯕꯗꯨꯗ ꯑꯃꯗꯨꯗꯤ ꯍꯦꯟꯅꯕꯨ ꯅꯨꯡꯉꯥꯏꯔꯦ ꯆꯪꯖꯔꯣ ꯋꯥ ꯑꯃ ꯍꯥꯏꯗꯧꯗꯤ ꯂꯩꯕꯅꯦ ꯍꯥꯏꯔꯁꯨ ꯐꯖꯅ ꯇꯥꯗꯦ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯒꯦ ꯈꯟꯕꯅꯦ ꯐꯤल्म ꯂꯣꯏꯔꯛꯄꯗ ꯍꯥꯏꯔꯅꯨ ꯑꯩꯒꯤ ꯑꯉꯥꯡꯅꯤ ꯆꯍꯤ 3 ꯁꯨꯔꯦꯒ ꯍꯥꯏꯔꯛꯄꯩ ꯐꯤꯕꯝꯗꯨꯗꯤ ꯇꯥꯍꯟꯅꯨ ꯅꯃꯥ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤ ꯌꯥꯗꯈꯩ ꯑꯅꯝ ꯀꯟꯗꯅ ꯂꯩꯌꯨꯀꯣ ꯅꯪ ꯆꯠꯂꯦ ꯆꯥꯅꯕꯤ ꯅꯣꯏ ꯗꯗꯥ ꯊꯕꯛ ꯌꯥꯝ ꯂꯩ ꯁꯪꯕ ꯀꯥꯟꯗ ꯍꯦꯅꯣ ꯇꯧꯕꯤ ꯁꯥꯟꯅꯁꯤ ꯄꯥꯏꯔꯛꯇꯕ ꯇꯧꯅꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯝꯂꯒ ꯍꯩꯅꯕꯤ ꯑꯣꯏꯅ ꯁꯟꯒ꯭ꯂꯥꯁꯇꯣ ꯁꯠ ꯎꯞꯁꯤꯜꯂꯤ ꯃꯝꯃꯤꯍꯦ ꯁꯤꯗꯤ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯞ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯤꯠꯁꯅꯥꯗꯤ ꯂꯣꯏꯉꯝꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ ꯊꯦꯡꯖꯤꯜꯂꯛꯂ ꯐꯥꯎꯕ ꯄꯤꯇꯔꯒꯤ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯅꯥꯎꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ ꯐꯣꯟꯗꯨꯗ ꯌꯦꯡꯂꯗꯨꯅ ꯏꯃꯥꯗꯨꯅ ꯀꯝꯗꯧꯈ꯭ꯔꯕ ꯖꯥꯠꯅꯣ ꯆꯠꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔꯦ ꯏꯃꯥꯒꯤ ꯐꯤꯕꯝ ꯀꯃꯥꯏ ꯇꯧꯔꯦ ꯐꯥꯎꯗꯤ ꯍꯥꯏꯕꯤꯔꯛꯄ ꯌꯥꯕꯅꯤꯀꯣ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯐꯣꯟ ꯄꯥꯏꯕ ꯁꯪꯗꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯗꯗꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯄꯥꯎ ꯑꯃꯠꯇꯗꯤ ꯍꯥꯏꯔꯛꯑꯣꯕ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯀꯅꯥ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯌꯥꯝ ꯋꯥꯏꯌꯦ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯕꯤꯔꯝꯂꯒ ꯄꯟꯊꯨꯡꯒꯤ ꯊꯣꯡ ꯀꯥꯟꯁꯤꯟꯕ ꯍꯧꯔꯛꯄꯗ ꯃꯥꯏ ꯂꯩꯗꯨꯅ ꯍꯟꯁꯤ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯈꯪꯅ ꯅꯪꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯦ ꯈꯟꯅ ꯑꯩ ꯑꯁꯨꯛ ꯋꯥꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯗꯗꯥ ꯇꯥꯕꯤꯅꯕ ꯂꯩꯇꯦ ꯌꯦꯡꯕꯤꯅꯕ ꯂꯩꯇꯦ ꯃꯤꯀꯨꯞꯇ ꯆꯣꯏꯖꯥꯏꯅꯅ ꯃꯥꯡꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯤ ꯀꯧꯕ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯨꯝꯍꯩ ꯑꯉꯛꯄꯅꯤ ꯀꯅꯥꯅ ꯑꯐꯕ ꯀꯅꯥꯅ ꯐꯠꯇꯕ ꯃꯥꯏꯈꯨꯝ ꯎꯞꯄ ꯃꯤꯑꯣꯏꯕ
Nakoigi asing mamasak asibu karino. Mathangi numit ni. Pung ani tarak pagaloy na mahay airport yoksinaragle. Ngasay gari manungda yaysuno unglaga famlibado nungay ba na maso. Adobo upay liti tumin khangsin manattana. Airport yobaga gari do mathang thousand na rai. Gari ahumdu koiro koina satsat khamnai. Gari amadagina loingam Grasberg kumtharai. Adoga gari amadagina bowoi kumtharai. Atopa amadana Parthaga Yaisuga kumtharai. Yaisudu isuk thai nungai tabo loidi khanmani. Adobo thamoi da Parthabu chalhaningdabagi ihul amana lotsinbagi panga lehandabani. Rasber pungdu haifet yinglaga ngawari sanaro. Pungsu khara watli aikhoy somda leiruge si hairamduna ahumdu mari thokre gari ahumdu koiro koina khambana mina pake oge fangdaba mafam oire yaiso gari da nga boi lepoi tawraga lei maithong dusu yengkhiba mitham amadagi hongde Partha yaisugi nakta changsilaklaga nakanda lepi yaisu tablapna ngasi changkhibasina karam kanda amu thorakani Sidagidi exam torani. Aduna 3 months mukti. Yaishu tapna. Yamna kui. Partha Yaishu bunungshine yinglaga. Yai. Karigino. Thamoi sina asuk wari base. Ngasina aroiba mikup oibagum. Karigi asuk jingnabano. Nangi magda. Aigi asigumba sakpamse. Utningde. Adubo ay ngasidi. Masibu lotsinlaga thambagi pangat leitre. Aigidamok chingsagum lepriba. Nangbu mangkhigadra khallaga mipaiba poi. Ai kaino ina tawrise. Pamakha taba ngamde tofum khangdaba matauda khonjel pikna kablei. Mataududa thamoi soklaba nupa aduso khudang pairaga tapna chingsinbiduna mathada chi na konsinbi. Makokda tapna nanbiraga Nungsibi magi pukningbo phajanbirei. Kapkano. Nangna kappa yenggadabagi saro. Ai prithibida khwaidagi waba chaina ama khangjage. Karigi aroiba miko. Karigi chingnaba. Aidi nangi nungsibana mamal oina leikrabani. Nangmu miraibagi thauna aingonda leite. Mami haibadudi amambada mangkiba yai. Aidi nangi nami natte. Aidi nangmu matam pumnamakta karida soikhigani haina senajariba nangi thawaini. Nangna asumna lehauraga aina karamna khong thangduna chatpa ngamgani. Ai chatlanura. Aroiba wahaiduda yaisu Parthagi mathadagi tapna thorai. Magi wakhalsi matang chadre khallaga mapidu taithui. Exam gi kan hono. Chaksu fajana chaw. Aada leirena agi chatnabi McDonald's Starbucks tawgano. Aidi maiteni chakna thawaini. Chak puk thanna charaga lairik phajana pa. Exam do mai paknaba kanna hono. Partha nokmi. Nangna hairadi chingpho su phuki. Ado basantagi nongalamdai dauna oza sarlana mani matumda gold medal lawr o kain haibadudi hairakanuko. As karin se ekta horakaniba. Mata ahomdusu makhoina leiriba adomda changsilai. Romance loirabo. Ta parathaga iche yaisuga. Loidringi changai kaigino. Oi London macha swaida queen leirano sasa sangro yeningdre. Itai naw kena bu uraga nangi chaamnine. Nogi country wang magi nungsibasida aidi kedau chaktoiba. Saksade. Sasa sangro jail de chonthorok puhran banina swaida queen thamningdeba. Akhoi yaunu do satani. Bamoina hai swai bani akhoina swaida irang tawrise imasi ga pabungana khangadi adum topi be phibam nine imasi budi kem hairoi home minister dudi pukri ising kangbagi thambal asa tabai matha sari haine matha sari ngi duda phibam si uradi neire khanjari ba punchi se phaijei jatora poni Rasbirina sangman khre nangna ngangi do nangna matam lawringi da pabung do asing bela adi ngasai ni yorani Loingamna. Hera, nupa mandaba. Adumba wari dudi ay yaudrakanda homo noi kakta lerakanda sano.
ꯁ꯭ꯀꯨꯜ ꯕꯨꯀꯤꯅꯤꯅ ꯀꯤꯔꯤꯗꯣ ꯌꯥꯝ ꯄꯛꯇꯦꯀꯣ ꯆꯩꯒꯦꯅ ꯃꯌꯥꯗꯣ ꯍꯦꯛ ꯀꯥꯈꯠꯂꯛꯄꯗ ꯄꯥꯕꯣ ꯃꯊꯪ ꯄꯣꯠꯁꯦ ꯀꯝꯗꯧꯁꯤꯒꯦ ꯍꯪꯖꯤꯜꯂꯣ ꯑꯗꯨꯗ ꯑꯗꯨꯝ ꯁ꯭ꯀꯨꯜꯒ ꯈꯨꯏꯁ ꯔꯥꯁꯕꯤꯔꯅ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯊꯤꯅ ꯉꯥꯡꯕꯤꯔꯤꯗꯣ ꯄꯥꯔꯊꯥꯒ ꯌꯥꯏꯁꯨꯒꯗꯤ ꯑꯍꯨꯝꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯤ ꯍꯣꯡꯕ ꯂꯩꯇꯕ ꯃꯔꯨꯞꯁꯤꯡꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯏꯁꯨ ꯀꯜꯂꯛꯄ ꯄꯣꯛꯆꯩ ꯉꯥꯏꯍꯥꯛꯇꯤ ꯅꯣꯛꯂꯨꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯨꯡꯁꯤꯡꯒꯤ ꯀꯇꯥꯅ ꯀꯛ ꯊꯤꯜꯂꯛꯄꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯄꯥꯔꯊꯥꯅ ꯄꯨꯡꯁꯤ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯆꯪꯅꯕ ꯇꯧꯔꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯔꯥꯁꯕꯤꯔꯗ ꯑꯣꯟꯁꯤꯜꯂꯛꯏ ꯔꯥꯁꯕꯤꯔꯁꯨ ꯇꯞꯅ ꯄꯥꯔꯊꯥꯕꯨ ꯀꯣꯜꯂꯤ ꯁꯕꯖꯔꯅꯤ ꯂꯣꯏꯉꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯟꯅꯩ ꯂꯣꯏꯉꯝ ꯇꯞꯂꯞꯅ ꯁꯦꯜꯐ ꯂꯥꯏꯠ ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯊꯥꯒꯤ ꯅꯪꯒꯟꯗ ꯄꯣꯞ ꯊꯥꯕꯤ ꯑꯔꯣꯏꯕꯗ ꯕꯣꯕꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯣꯜꯂꯤ ꯕꯣꯕꯣꯏ ꯇꯞꯅ ꯐꯖꯅ ꯂꯩꯔꯝꯃꯨ ꯅꯦꯛꯁ ꯃꯟꯇ ꯆꯪꯉꯛꯀꯦ ꯄꯥꯔꯊꯥ ꯃꯉꯛ ꯇꯞꯅ ꯅꯣꯝꯃꯤ ꯃꯔꯨꯞ ꯑꯍꯨꯝꯗꯨꯒꯤ ꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯇꯨꯡꯗ ꯂꯦꯞꯂꯤꯕꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯤ ꯃꯃꯥꯡꯗꯤ ꯀꯞꯂꯣꯏꯒꯦ ꯈꯟꯕꯗꯣ ꯑꯔꯦꯝꯕ ꯇꯥꯔꯦ ꯌꯥꯏꯁꯨ ꯃꯄꯤ ꯇꯞ ꯇꯥꯔꯛꯏ ꯄꯥꯔꯊꯥ ꯃꯥꯒꯤ ꯍꯧꯅꯕ ꯌꯥꯏꯁꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯇꯞꯅ ꯆꯤꯡꯁꯤꯟꯕꯤꯔꯒ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯌꯥꯏꯁꯨ ꯀꯞꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯄꯥꯔꯊꯥꯒꯤ ꯃꯊꯥꯗ ꯃꯀꯣꯛꯇꯣ ꯅꯣꯝꯂꯛꯏ ꯑꯗꯨꯕꯨ ꯄꯥꯔꯊꯥꯗ ꯀꯣꯜꯂꯤꯕ ꯈꯨꯠꯇꯨꯗꯤ ꯊꯥꯗꯣꯛꯂꯝꯗꯦ ꯑꯉꯥꯡꯒ ꯃꯥꯟꯅꯔꯒ ꯈꯠꯅꯅꯨ ꯅꯪ ꯃꯆꯦꯅꯤ ꯏꯃꯥꯅ ꯉꯥꯡꯕꯗ ꯆꯤꯟ ꯈꯨꯝꯅꯨ ꯅꯪ ꯆꯥꯎꯔꯕꯅꯤ ꯊꯕꯛ ꯑꯃ ꯇꯧꯔꯁꯨ ꯐꯣꯟꯗꯣ ꯑꯗꯨꯝ ꯅꯁꯥꯗ ꯂꯣꯏꯅꯧ ꯊꯦꯡꯅ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯃꯤ ꯌꯥꯝ ꯐꯠꯇꯦ ꯒꯥꯔꯤꯗꯨ ꯁꯦꯝꯕ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯌꯨ ꯃꯤꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯒꯤ ꯆꯥꯟꯁ ꯄꯤꯒꯅꯨ ꯆꯥꯛ ꯐꯖꯅ ꯆꯥꯎ ꯕꯣꯅꯤꯡ ꯎꯔꯒ ꯂꯣꯠꯂꯣ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯏꯁꯨꯗꯣ ꯀꯞꯅꯣꯛ ꯇꯧꯔꯛꯏ ꯑꯗꯨꯒ ꯄꯥꯔꯊꯥꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯅꯨꯄꯥ ꯑꯃꯁꯨ ꯀꯞꯂꯣꯏꯒꯦ ꯈꯟꯕꯅꯤ ꯑꯔꯦꯝꯕ ꯇꯥꯔꯦ ꯃꯃꯤꯠꯇꯨ ꯉꯥꯡꯁꯤꯜꯂꯛꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯅꯔꯗꯧꯕꯒꯨꯝ ꯑꯃꯅ ꯑꯃꯕꯨ ꯃꯅꯥꯛꯇꯒꯤ ꯂꯥꯞꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯕ ꯅꯠꯇꯕꯅ ꯄꯥꯔꯊꯥꯅ ꯄꯨꯛꯅꯤꯡ ꯐꯥꯖꯤꯜꯂꯛꯏ ꯀꯞꯀꯅꯨꯁꯦ ꯑꯩ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯂꯥꯛꯀꯅꯤ ꯌꯥꯝ ꯀꯨꯏꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯆꯥꯛ ꯌꯥꯝ ꯆꯥꯔꯒꯅꯦ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨ ꯌꯥꯏꯁꯨꯗ ꯊꯦꯝꯂꯤ ꯃꯈꯩ ꯀꯞꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯍꯦꯛ ꯀꯞꯂꯒ ꯑꯩ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯦ ꯅꯪ ꯍꯜꯂꯛꯄꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯁꯦ ꯅꯪꯅ ꯃꯊꯪ ꯊꯣꯔꯛꯄꯗꯗꯤ ꯅꯪꯅ ꯆꯦꯟꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯒꯦ ꯑꯩ ꯅꯪꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯞꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯍꯩꯗꯦꯗꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯊꯨꯅ ꯍꯜꯂꯛꯎꯀꯣ ꯅꯪ ꯍꯦꯛ ꯊꯣꯔꯛꯄꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯣꯏꯅꯤ ꯁꯤ ꯍꯥꯏꯔꯒ ꯄꯥꯔꯊꯥꯒꯤ ꯊꯕꯥꯛꯇ ꯃꯈꯨꯠꯇꯣ ꯊꯝꯂꯒ ꯐꯨꯔꯤꯠꯇꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯑꯃꯨꯛ ꯀꯞꯈ꯭ꯔꯦ ꯅꯨꯡꯁꯤꯒꯤ ꯃꯒꯨꯟꯁꯨ ꯍꯦꯟꯒꯠꯈ꯭ꯔꯦ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯦ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯃꯊꯥꯗ ꯑꯁꯨꯃꯛ ꯊꯝꯅꯤꯡꯂꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯊꯦꯝꯕꯁꯤꯅ ꯄꯦꯠꯂꯛꯇ꯭ꯔꯦ ꯃꯤꯠꯀꯤ ꯄꯤꯗꯣ ꯀꯪꯅꯕ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯅꯤꯡꯗ꯭ꯔꯦ ꯃꯇꯥ ꯑꯍꯨꯝꯗꯨꯁꯨ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯈꯪꯗꯕ ꯃꯇꯝ ꯃꯥꯗꯤ ꯀꯅꯥꯒꯤ ꯑꯋꯥꯕ ꯃꯇꯧꯁꯨ ꯎꯕꯤꯗ ꯀꯅꯥ ꯑꯃꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯧꯁꯨ ꯌꯦꯡꯕꯤꯗ ꯃꯥꯒꯤ ꯈꯣꯡꯆꯠ ꯀꯥꯏꯗꯅ ꯆꯠꯄꯅ ꯄꯨꯡꯐꯝ ꯌꯧꯔꯛꯂꯦ ꯌꯥꯔꯔꯣꯏ ꯈꯜꯂꯒ ꯔꯥꯁꯕꯤꯔꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯄꯨꯡ ꯇꯥꯔꯦ ꯈꯣꯟꯖꯦꯜꯗꯨꯗ ꯀꯣꯂꯝꯕ ꯑꯅꯤꯗꯣ ꯇꯞꯅ ꯊꯥꯗꯣꯛꯅꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯔꯊꯥ ꯌꯥꯏꯁꯨꯒꯤ ꯃꯤꯠꯀꯤ ꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯔꯛꯏ ꯀꯞꯆꯦꯠꯄꯤꯁꯤꯗꯤ ꯑꯩꯅ ꯇꯩꯊꯣꯛꯂꯤꯕꯁꯤꯗꯒꯤꯅꯦ ꯃꯇꯨꯡ ꯇꯥꯔꯛꯇꯕ ꯑꯣꯏꯌꯨ ꯌꯥꯏꯁꯨ ꯍꯦꯟꯅ ꯀꯞꯂꯛꯏ ꯄꯥꯔꯊꯥꯅ ꯁꯨꯛꯂꯒ ꯍꯥꯏꯅ ꯑꯗꯨꯝ ꯀꯞꯄꯤ ꯃꯁꯤ ꯍꯥꯏꯕ ꯌꯥꯝ ꯏꯟꯗꯤ ꯌꯣꯡ ꯂꯝꯍꯦꯟꯕꯤꯁꯤ ꯃꯁꯤ ꯌꯥꯏꯁꯨ ꯀꯞꯅꯣꯛ ꯇꯧꯔꯒ ꯃꯅꯥꯇꯣꯟ ꯐꯨꯟꯅ ꯃꯥꯒꯤ ꯌꯣꯡꯁꯤ ꯄꯥꯔꯊꯥ ꯌꯥꯏꯁꯨꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯆꯠꯊꯣꯔꯛꯂꯒ ꯆꯠꯂꯨꯈꯤꯒꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯏꯊꯣꯡꯗꯣ ꯑꯈꯥꯡ ꯀꯟꯕ ꯈꯨꯏꯃꯨꯅꯤ ꯄꯤ ꯃꯔꯤꯛꯇꯨꯃ ꯇꯥꯗꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯃꯇꯥꯎ ꯑꯍꯨꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯝꯂꯦ ꯍꯥꯏꯔꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯪꯈ꯭ꯔꯦ ꯌꯦꯡꯅꯤꯡꯗꯗꯨꯅ ꯌꯦꯡꯂꯝꯗꯕ ꯅꯠꯇꯦ ꯇꯥꯝꯍꯧꯔꯅꯤ ꯈꯟꯕꯗ ꯋꯥꯔꯕ ꯊꯃꯣꯏꯗꯣ ꯊꯦꯟꯖꯤꯟꯕꯅꯤ ꯆꯪꯈꯤꯕ ꯃꯥꯕꯨ ꯃꯤꯠꯌꯦꯡꯒꯤ ꯄꯟꯈꯩ ꯂꯥꯟꯗ꯭ꯔꯤꯐꯥꯎ ꯌꯦꯡꯖꯍꯧꯔꯤ ꯃꯈꯣꯏꯁꯨ ꯄꯥꯛ ꯍꯦꯛ ꯆꯠꯇꯦ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ ꯄꯥꯔꯊꯥꯅ ꯆꯪꯈꯤꯕꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕ꯭ꯔꯤꯇꯤꯁ ꯑꯦꯌꯔꯋꯦꯗꯣ ꯄꯥꯏꯒꯗꯕꯒꯤ ꯀꯛ ꯇꯧꯔꯝꯂꯒ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯈꯣꯡꯖꯦꯜ ꯇꯞꯅ ꯌꯥꯡꯈꯠꯂꯛꯇꯨꯅ
มาเลียมเลยไม่ล้านคิดุนาอติยาโยครีมิดิ้งมานาตานาตุนยิงลำบดอุรักจับดยายสูคอนเจลทกนกับเลยมากีมาตาวดานุปาหุมโดนุไงตะวันลอยรีเทมกีไฮรัสูกรัมนเทมลุนีขังดีราจวิรสูตอนบิกิมาจีโอยบนาคาราโกยเซมุบอยดีมาซากิโอเนนุปีนฮากิมารัมดาคาราปังเซดีตาฟงขังจับลอยงำนาตับนจังสิลักตุนายายสุกีปามบอมดาตกโลหายบกุมตับนทาบิเรอี